Kairao Assembly Constituency ki manung chanba Laifaruk Maring Khulga Tainin Ladiba Thonghaibam Loukol da chalairiba stone crusher amadi hot mix plant Numit tarani ki manungda louthoknaba lenga ki pukning chingsilakri. Karigumba louthoktrabadi Imphal yaripok lambi thingzilagani haina khongjang singna phongdorakli. Loinana mafam asida chalairiba stone crusher amadi hot mix plant louthokadabani haiduna khongjang singna wakan mifam phamduna khongjang changsinkhre wakan mifam aduga mari leinana Laifarok Maring Youth Club ki mihut mikhurji maringna Imphal yaripok lambi amadi Laifarok Maring Khulga naknana 0 kilometer ki manungda stone crusher ani amadi hot mix plant ama senjau paiba singna chahi kharagi mamangda gi chalaiduna lakli plant sing asidagi thadorakpa uful amadi koila lonabagi maikhuna Laifarok Maring Khulgi khunja singi haksel da chauna akaiba thokhale Maruina chahi nauriba angang singda laina kaya nahale khudong chadaba se koknaba state ki pollution control board wakatuna Lauthok pinaba haizaba laikre adubu ngasi fawba thabak laukhatlaktre loinana stone crusher amadi hot mix plant chalairiba mapu singdasu khulmaya da chalaidanaba haizakiba laikre madugi mathakta mari leinaba irilbung police station dasu thingbinaba haizaba tabidre masina maram oiraga khunja singna democratic oiba mawongda hairiba stone crusher amadi hot mix plant lauthok pinaba khongjang changshin bani numit tarani gi manungda laingak namit yeng changbidrabadi Imphal yaripok lambi ase Kongbodagi Laifarok Maring Khulgi mafam sing fawba thingzilagani masida thorakpa phapatat gi daitapum namak laingak na pugadabani hari Stone crusher amadi hujiki hot mix moi owner singda akoina haijaba yaba haijare yaragadi khun sigi manakta tawbiganu haina akoi mari rak mangara haijare adubu moina thabak oina tawbirakte air pollution control board tasu akoi changaga akogi thaba yaba darkas myasu thakre adubu moina action oina thabak oina pangthok pirakte government nasu ngasi akoina phamjiri basi ubiraga athuba matamda numit tarani gi manung sida yaragadi inspection tawbikro Karigumba tawbidaba taradi hojik aikogi khunsi mayai da cheliba lambi hojik state highway haiba tare kongba tu yaribok lambi se aikoi 10 days matungda aikoi thingjinjaragani